MEITEI KUKI amasung NAGA LUCHINGBASING PUNG AHUM chupna WARI SANAKHRE loinana warep lauba ngamdabadagi hingsa thadoknaba appeal tawbada yanakhre. Manipurgi civil society organization KAYAGI LUCHINGBASING YAONA MAKHATANA MITPHAM PANGTHOKKHIGADOURI. Union Home Affairs Ministry gi mityeng makhada MEITEI KUKI amasung NAGA legislature singi oiba MITPHAM ama ngarang New Delhi da leiba Home Affairs Ministry gi office da pung ahum chupna pangthokre. MITPHAM aduda hauzik oiriba Manipur gi fibam gi matangda kupna khanaki. Adum oinamak warep lauba ngamdabadagi Manipur gi miyamda hingsa thadoktuna mahausa gi fibamda hanjin hannaba appeal tawba haina yanaki. Manipurda mamang chahigi May 3 dagi MEITEI amasung KUKI gi marakta hatna sunabagi irang thoklakiba matung ahanba oina MEITEI KUKI amasung NAGA gi luchingbasingi oiba MITPHAM adu pangthokkibani. MITPHAM adu pung ahum chupna pangthokpaga loinana hauzik Manipurda thokliba wathok asi loishinduna mahausa gi fibamda hanjin hannaba waroishin ama thinanabagi pandamda pangthokkibani. MITPHAM aduna Manipur gi miyamda hingsa thadoktuna mahausa gi fibamda hanjin hannaba amadi mamal yamlaba miyoibagi punsi makhatana mangdanaba appeal tawki haina Home Affairs Ministry gi cherol amana fongdorakli. Press Information Bureau PIB gi pau matung inna ngarang pangthokkiba MITPHAM aduda Manipur gi MLA kunna Rukyabaga loinana hingsa thadoknabagi appeal tawkhibani. Makhatana Home Affairs Ministry gi mityeng makhada Manipur gi civil society organization KAYAGI mihut sing yauba MITPHAM ama pangthoknaba wafam pukhatnarakhi. Wafam adu Home Affairs Ministry na yabaga loinana makhatana civil society organization KAYAGI mihut sing yauna MITPHAM pangthoklaba yai hairi. Ngarangi MITPHAM adu kadai fauba mahai yanba MITPHAM ama oikibage haibagi matangdi chapchaba wafam fongdorakpa leitri. MEITEI Furup ki mahut sinduna wari sabada yaukhiba miyoi sing adudi Speaker Thaujam Satyabhrata, Minister Thongam Biswajit, Thauraujam Basanta Kumar, Sapam Ranjan, MLA AK Ibomsa, TH Radhesham amadi T Robindroni. Aduga KUKI Furup ki maikaida Minister Letpau Haukip, MLA Paulenlal, Haukholat Kipgen na chingmasing miyoi taruk yaukhi. Aduga NAGA singi maikaida Awangbau Nyumai, L Dikho amasung Ram Muiva yaukhi.